Longwa Village Bharat amadi Myanmar ke border laiba natraga border makta khaibok oina tariba Longwa Village masig matang ta internet ta haifet search oi mafam sig interesting wa kharakitamak mi sing koi besanai so Longwa Village ki matang da kharakajik thamjari video sida Longwa Village ase India gini haibasu yaroi aduga Myanmar gira madusu hekta haibi adri khungang asiga location asina takli makoi laibak ani asiga nagarik ni khungang adugi khaibok ama Myanmar giri aduga khaibok amana Bharat gini ngasi gi matamda country ani gi marakta laiba border line haibase yamnamak luna khanai adubu Longwa Village tadi international border na khairaga chalabasu border ki tension lobi banate Longwa ki missing Longwa Village ase Nagaland gi Mon district ki aroi bo border ni India gi aroi bo khungang ni haibi ai masida yum amalai yum ado makoi gi chief natraga mukhya natraga khun gi ningthau gi ni ningthau ase mapa mapu dagi mathang oiduna lakpani hairi magi yum ase gi hek mayai makta leibak ani ase ki international border chatli Myanmar lomda thangba maikai dana chak thongi natraga chaksang oi hairasi aduga India lom thangba saruk adudana makoi tummi maramasina hairiba yum ase tourist singi attraction oi hairiba yum asitana tana yum atai su leibra khaibok amamam site amada country ani sigi oiba asumna so hainai Longwa Village ki missing election lakpa matamda country ani asida asum vote thadai Myanmar gi vote tasu aduga India gi vote tasu mafam sigi missing santi da panai tourist singi mating pangi aduga makoi mating pangbana pamjai maramaduna tourist singi help tawi khun asidagi ningthau adugi machanupa ma Myanmar government gi army da thabak tawi hairi amasung thangnapa border atuaida posting butai hairi Longwa khundari ba kanglup ase konyak missing hai thaina mangai dagi makoi markta chatna biama lerakhi madudi yekna basinga khatna tanjada yekna baki manga kaklaga purakpa amasung makoi khun nakta leibu pambi amada yanduna thamba se chadarami kanagum amana yekna bagi mako kaktuna purak labdi thauna leibida singthadarami adubu masigi chatna biase 1940 da pen tawkhre ngasidi yamna santi da leire hairi mafam sida makoya sipu maramasina head hunters haina su kawi asumna so hai 1969 dagi ngasi phawda head hunting ki thabak ase amuk phaw boidri kari maram ki makoi kak narambano amana amada masi thangna bada leiba konyak na taba tribal singna makoi gi lam leifam munge lakpada lan macha sokna badaki tawnaramba thabakni adubu ngasi madugi chatna bi adu mutkri leitre asumna so hainai mafam asida border khaibagi walakpada khanna ki karamna khun asibu khaidokani maduda solve oibu ngamdabana maram oiraga finally khun adugi mayai makta border line puragani aduga konyak mi singda madugi effect oiroi hainaraka pukhi bani hairi khun asigi awang mafam da border ki pillar yungli border pillar ki side amadana Myanmar language iri aduga side amadana Hindi language na message iduna thamli asumna so hai khun gining thodo matang for fathers tagi oiduna lakni aduga ning thodu gi nupi kaya thini hai basta akakna balaiti hauji koirba khun ning thau adugi apun manupi humphuni bu hairi aduga magi yum dumaki mai makta country ani asiki border line chatli masisu nongai khrabwa mane time phanglabadi yengbiru bi ai so thanks for watching